ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯦꯡ ꯄꯥꯝꯂꯛꯑꯕꯣ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯍꯨꯠ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯔꯣꯍꯤꯠꯇꯨ ꯐꯣꯟ ꯑꯃ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯕꯦꯊꯣꯏꯅ ꯌꯦꯡꯊꯣꯔꯛꯄ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯥꯁꯨ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯕꯦꯟꯆ ꯑꯃꯗ ꯐꯝꯃꯤ꯫ ꯔꯣꯍꯤꯠꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯐꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯗ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤ ꯍꯥꯏꯕ ꯃꯤꯁꯤꯅꯕꯨ ꯐꯠꯂꯣ ꯌꯥꯎꯅ ꯐꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯗ꯫ ꯀꯩ ꯈꯜꯂꯤꯒꯦ? ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ? ꯑꯕꯦꯊꯣꯏ ꯃꯃꯥꯏ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯂꯝꯕꯗꯒꯤ ꯔꯣꯍꯤꯠꯇ ꯄꯩꯔꯞꯅ ꯌꯦꯡꯉꯤ꯫ ꯑꯣꯏꯅꯤꯡꯕ ꯀꯟꯗꯤꯁꯟ ꯑꯣꯏꯔꯁꯨ, ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯁꯨ, ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯒꯦ ꯈꯟꯗ꯭ꯔꯦ꯫ ꯑꯣꯀꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯀꯣꯟꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯑꯩ ꯐꯠꯇꯦ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯀꯔꯤ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯔꯣꯍꯤꯠꯀꯤ ꯋꯥꯍꯩꯗꯣ ꯅꯥꯀꯣꯏꯅꯅ ꯑꯕꯦꯊꯣꯏꯗ ꯀꯤꯍꯜꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯗ ꯈꯥꯡꯕ ꯋꯥꯔꯁꯤꯅꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ ꯑꯕꯦꯊꯣꯏ ꯃꯀꯣꯛ ꯁꯥꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ, ꯍꯣꯏ꯫ ꯔꯣꯍꯤꯠ ꯃꯨꯟꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯔꯤꯌꯁꯇꯅꯤꯀꯣ? ꯑꯕꯦꯊꯣꯏꯁꯨ ꯃꯨꯟꯅ ꯔꯣꯍꯤꯠꯀꯤ ꯃꯤꯠ ꯑꯅꯤꯗ ꯌꯦꯡꯉꯤ꯫ ꯍꯣꯏ, ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯑꯁꯦꯡꯕꯅꯤ꯫ ꯔꯣꯍꯤꯠ ꯃꯀꯣꯛ ꯑꯃꯨꯔꯛ ꯅꯣꯝꯂꯒ ꯃꯃꯥꯏ ꯍꯥꯏꯔꯞ ꯂꯩꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯗꯦꯛꯁꯇꯨꯗ ꯊꯝꯅ ꯃꯈꯣꯡ ꯀꯔꯟ ꯆꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯕꯣꯠꯅꯤꯒꯤ ꯅꯣꯠꯕꯨꯛ ꯃꯥꯡꯈꯤꯕꯗꯣ ꯀꯥꯏꯗ ꯂꯩ? ꯑꯩꯗꯤ ꯈꯪꯉꯤ꯫ ꯀꯥꯏꯗ ꯂꯩꯒꯦ? ꯔꯣꯍꯤꯠ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯗ꯭ꯔꯒ ꯑꯩꯅ ꯀꯩꯒꯤ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯕ꯫ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯁꯨꯛꯆꯤꯜꯂꯞ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ, ꯑꯅꯝ ꯀꯟꯕ, ꯃꯥꯅ ꯉꯝꯗ꯭ꯔꯤꯈꯩ ꯌꯥꯗꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯗꯨꯃꯛ ꯄ꯭ꯔꯨꯐ ꯑꯣꯏꯔꯤ꯫ ꯅꯪꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ, ꯃꯥꯂꯣꯝ ꯊꯝꯕꯒ ꯌꯥꯝ ꯍꯩꯅ꯫ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ ꯔꯣꯍꯤꯠ, ꯄꯥꯎꯈꯨꯝ ꯑꯣꯏꯅꯗꯤ ꯄꯤꯔꯛꯇꯦ꯫ ꯃꯤꯕꯨ ꯁꯤꯡꯂꯒ ꯊꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯃꯁꯥꯅ ꯌꯥꯖꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯔꯣꯍꯤꯠ ꯍꯧꯒꯠꯈꯤ, ꯑꯗꯨꯒ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯤ ꯁꯥꯟꯅꯩ, ꯃꯈꯨꯠ ꯑꯅꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯍꯨꯝꯂꯒ꯫ ꯑꯩꯗꯤ ꯃꯤ ꯂꯛꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯪꯒꯤꯁꯤꯕꯨ ꯃꯤ ꯂꯛꯅꯕꯅꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ, ꯃꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ, ꯃꯤꯕꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯍꯟꯕ, ꯃꯤ ꯎꯁꯤꯠꯇꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯔꯨ ꯁꯕꯖꯦꯛꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯕꯦꯊꯣꯏ ꯃꯈꯨꯠ ꯑꯅꯤꯗꯣ ꯗꯦꯛꯁꯇꯨꯗ ꯈꯪꯊꯝ ꯊꯝꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯠꯂꯤ ꯃꯌꯥꯝꯁꯤꯗꯤ ꯊꯑꯣꯏꯅ ꯑꯣꯠꯀꯤ ꯌꯥꯎꯅ ꯑꯣꯠꯂꯤꯕ ꯑꯣꯏꯔꯦ꯫ ꯔꯣꯍꯤꯠ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯕꯦꯊꯣꯏꯔꯣꯝꯗ ꯃꯁꯥ ꯄꯨꯜꯂꯞ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯐꯠ ꯐꯠ ꯑꯅꯤꯔꯛ ꯅꯣꯝꯃꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯀꯥꯏꯗ ꯃꯥꯜꯂꯦ꯫ ꯅꯪꯗꯧꯅ ꯍꯥꯏꯕ ꯏꯟꯕꯤ, ꯑꯩꯒꯤ ꯋꯥꯗ ꯐꯖꯅ ꯃꯨꯟꯅ ꯇꯥꯕꯤ ꯅꯨꯄꯤ ꯑꯃꯇ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯈꯥꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯔꯣꯍꯤꯠ ꯃꯥꯏꯊꯣꯡꯗ ꯄꯦꯟꯖꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯕꯦꯊꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯔꯤꯌꯦꯛꯁꯟꯁꯤꯡꯁꯤꯗꯅꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯁꯨ꯫ ꯋꯥꯈꯜ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯈꯟꯕ ꯉꯝꯗꯕ ꯔꯣꯍꯤꯠꯀ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯔꯤꯕ ꯃꯥ ꯑꯣꯏꯅ ꯑꯉꯥꯎꯕ ꯇꯥꯔꯅꯤ ꯈꯟ ꯑꯕꯦꯊꯣꯏ ꯑꯃꯨꯛ ꯐꯝꯊꯩ꯫ ꯀꯔꯤꯅꯨꯡꯒꯤ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗ ꯆꯪꯖꯔꯛꯄ ꯃꯥ ꯍꯧꯖꯤꯛ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯕꯤꯠ ꯂꯩꯈꯠꯂꯛꯂꯕ ꯔꯣꯍꯤꯠ ꯍꯥꯟꯅꯒꯨꯝ ꯑꯕꯦꯊꯣꯏꯒꯤ ꯃꯥꯡ ꯑꯣꯏꯅ ꯐꯝꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯣ ꯁꯦꯡꯅ ꯅꯪ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯗ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯤ? ꯅꯃꯥꯟꯅꯕꯤꯅ ꯗꯁꯕꯤꯟꯗꯒꯤ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯈꯨꯡꯒꯠꯍꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯗꯣ ꯀ꯭ꯂꯥꯁꯔꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯧꯕꯗꯣ꯫ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯅꯠꯇꯦꯗ, ꯉꯁꯥꯏꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅ꯫ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯍꯧꯗꯣꯛꯂꯒ ꯅꯪꯉꯣꯟꯗ ꯀꯩ ꯇꯣꯡꯖꯒꯦ? ꯅꯪꯅ ꯀꯩ ꯔꯤꯌꯦꯛꯁꯟ ꯎꯠꯂꯛꯀꯦ ꯍꯥꯏꯗꯣ ꯌꯦꯡꯅꯤꯡꯕꯩ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯕꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨꯗ ꯍꯤꯡꯕ ꯀꯩꯗꯧꯒꯦ? ꯃꯤ ꯈꯔ ꯐꯨꯅ, ꯈꯔ ꯆꯩꯅ ꯇꯧꯕ ꯄꯨꯟꯁꯤꯗꯨꯗ ꯑꯗꯨꯝ ꯍꯤꯡꯉꯨ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛꯌꯥꯝꯅ ꯆꯌꯦꯠꯅꯩꯁꯦ? ꯔꯣꯍꯤꯠ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯂꯩꯌꯦ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯆꯌꯦꯠꯅꯔꯒ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗ ꯃꯤ ꯈꯠꯅꯕꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯗꯤ ꯒꯨꯁꯟꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ꯫ ꯅꯪꯒꯤ ꯍꯥꯟꯅ ꯇꯥꯏꯇꯜ ꯃꯤꯅ ꯃꯨꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ꯫ ꯈꯔ ꯂꯩꯔꯗꯤ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯕꯗ ꯀꯤꯅꯔꯛꯂꯔꯣꯏ꯫ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕꯤꯔꯛꯑꯔꯣꯏ꯫ ꯆꯠꯂꯣꯍꯦ, ꯃꯗꯨꯒꯤ ꯒꯨꯁꯟꯗꯨꯒ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ꯫ ꯑꯗꯨꯏꯁꯨ ꯈꯔ ꯂꯩꯔꯒ ꯅꯪꯗꯤ ꯀꯅꯥꯝꯇꯅ ꯁꯛꯅ ꯁꯣꯟꯅꯍꯧꯔꯔꯣꯏ꯫
ꯑꯗꯨꯒ ꯁꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯥꯏꯗꯨꯅꯦ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯔꯗꯕ ꯋꯥꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯅꯪꯁꯦ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯅꯦ ꯒꯨꯁꯠ ꯈꯛꯇꯅꯦ ꯃꯌꯥꯝꯅ ꯀꯤꯅꯩꯁꯦ ꯔꯣꯍꯤꯠ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯐꯥꯎ ꯃꯌꯥꯝꯅ ꯈꯪꯂꯝꯃꯔꯣꯏ ꯍꯣꯏꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩꯅ ꯀꯩꯗꯧ ꯉꯝꯒꯦ ꯌꯦꯡꯉꯨ ꯃꯗꯨꯒꯤ ꯀꯨꯁꯟ ꯍꯥꯏꯗꯣ ꯂꯝꯕꯤ ꯁꯣꯔꯣꯛꯇꯒ ꯊꯦꯡꯅꯔꯗꯤ ꯑꯩꯅ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯇꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠ ꯍꯧꯒꯠꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯍꯧꯖꯤꯛꯇꯗ ꯆꯥꯅꯤꯡ ꯇꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯅꯤ ꯑꯕꯦꯊꯣꯏꯗꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯃꯌꯥꯏ ꯀꯥꯗ ꯍꯦꯟꯊꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯑꯕꯦꯊꯣꯏꯅ ꯆꯥꯛꯁꯪꯗꯒꯤ ꯀꯧꯏ ꯆꯤꯆꯦ ꯐꯣꯟ ꯂꯥꯛꯏꯗꯨ ꯄꯥꯏꯈꯠꯂꯣ ꯍꯦꯟꯊꯣꯏꯅ ꯃꯌꯥꯏ ꯀꯥꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯏꯕ ꯇꯜꯂꯦꯅ ꯄꯥꯏꯗ꯭ꯔꯤꯅꯦ ꯑꯕꯦꯊꯣꯏ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯃꯀꯨ ꯈꯣꯛꯇꯨꯅ ꯂꯩꯔꯦ ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯐꯥꯟ ꯑꯃꯗꯒꯤ ꯐꯝꯊꯩ ꯑꯕꯦꯊꯣꯏ ꯅꯪ ꯂꯩꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯏꯇꯣꯝꯇ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯨꯄꯥ ꯑꯃ ꯀꯣ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯀꯣꯜ ꯇꯧꯔꯛ ꯂꯩꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯑꯃ ꯅꯪ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯔꯣ ꯅꯠꯇꯦꯗ ꯍꯟꯗꯛꯀꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯣꯅ ꯐꯖꯅ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯤꯗ ꯑꯕꯦꯊꯣꯏ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯩ ꯃꯊꯛꯇ ꯀꯣꯂꯦꯖꯇ ꯐꯥꯎꯕ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯩ ꯆꯦ ꯃꯥꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯀꯣꯂꯦꯖꯇ ꯑꯣꯏꯕꯩ ꯐꯔꯤꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯡꯗꯥꯡ ꯑꯃꯊꯦꯡꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯨꯝꯕ ꯂꯥꯛꯂꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯍꯦꯟꯊꯣꯏ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯁꯦꯡꯅ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯈ꯭ꯔꯗꯤ ꯑꯩ ꯋꯥꯏ ꯁꯪꯒꯅꯤ ꯃꯊꯥꯗꯣ ꯌꯥꯝ ꯁꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯝꯕꯔꯗꯣ ꯀꯣꯛ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯣ ꯍꯦꯟꯊꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯪꯂꯛꯂꯛꯄꯒꯨꯝ ꯇꯧꯏ ꯅꯍꯥꯟ ꯃꯈꯩ ꯃꯥ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟꯂꯛꯂꯝꯃꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩ ꯄ꯭ꯔꯕ ꯑꯝꯇ ꯕ꯭ꯂꯣꯛ ꯇꯧꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯗꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯃꯈꯨꯠ ꯈꯨꯄꯤ ꯑꯅꯤ ꯆꯪꯅ ꯀꯩꯅꯣ ꯐꯠ ꯐꯠ ꯅꯝꯈꯤ ꯁꯣꯝꯗ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯔꯨꯝꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯅ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯍꯥꯡꯗꯨꯅ ꯁꯦꯃꯥ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯐꯣꯟ ꯃꯦꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯃꯃꯥ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯔꯣꯍꯤꯠꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯧꯁꯥ ꯋꯥꯁꯥꯗ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯦꯃꯥ ꯃꯆꯥꯅꯨꯄꯥꯗ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯔꯣꯍꯤꯠ ꯐꯣꯟ ꯃꯦꯠꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯅ ꯌꯥꯅꯤ ꯑꯩꯅ ꯉꯝꯅꯤ ꯈꯟꯕ ꯃꯤꯑꯣꯏꯕꯩꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯅꯨꯄꯤ ꯃꯇꯤꯡ ꯅꯠꯇꯅ ꯑꯐꯥꯎ ꯌꯥꯝ ꯁꯥꯏ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯑꯣꯠꯀꯤ ꯌꯥꯝ ꯑꯣꯠꯄꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯒꯤ ꯐꯔꯤꯅꯦ ꯃꯥꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄ ꯃꯤꯀꯨꯞꯇ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯅꯦ ꯃꯥ ꯀꯅꯥꯝꯇꯗ ꯄꯥꯎ ꯇꯝꯃꯣꯏ ꯑꯩ ꯈꯪꯉꯦꯕ ꯁꯦꯃꯥ ꯃꯆꯥꯅꯨꯄꯥꯗ ꯄꯩꯔꯞꯅ ꯌꯦꯡꯉꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯒꯤ ꯑꯁꯤꯒꯤ ꯈꯦꯠꯇꯣꯛꯄꯁꯤꯗ ꯑꯃ ꯑꯣꯏꯔꯤ ꯁꯦꯃꯥꯅ ꯄ꯭ꯔꯥꯟ ꯆꯥꯛꯄꯁꯤ ꯔꯣꯍꯤꯠꯁꯨ ꯃꯤꯗꯥ ꯑꯃꯅꯤ ꯃꯤꯒꯤ ꯁꯥꯎꯅꯤꯡꯕ ꯄ꯭ꯔꯥꯟ ꯆꯥꯛꯄ ꯊꯕꯛ ꯈꯛꯇꯅꯤ ꯃꯥꯅ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯔꯣꯍꯤꯠ ꯐꯣꯟ ꯃꯦꯠꯂꯤꯕ ꯑꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯔꯦꯝꯕꯗ ꯃꯊꯥ ꯁꯥ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯕꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥ ꯏꯟꯗꯤ ꯏꯜꯂꯤ ꯑꯗꯨꯁꯨ ꯌꯥꯝ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯏꯜꯂꯤꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯃꯥꯅ ꯁꯥꯎꯕꯒꯤ ꯄꯣꯛ ꯆꯥꯛꯄ ꯃꯇꯧꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯑꯩꯁꯨ ꯂꯛꯀꯤ ꯌꯧꯂꯛꯅꯔꯤꯅꯤ ꯑꯩꯅ ꯍꯦꯛꯇ ꯅꯨꯄꯤꯗꯣ ꯍꯥꯠꯈꯤꯗꯧꯁꯤ ꯃꯉꯥꯏ ꯅꯣꯏꯒꯤ ꯋꯥꯉꯥꯡꯗꯣ ꯑꯗꯣ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯈꯪꯂꯛꯂꯒ ꯀꯔꯤꯅꯣꯕ ꯑꯣꯏꯗꯣꯏꯁꯦ ꯈꯪꯉꯣꯏ ꯍꯥꯏꯔꯒ ꯃꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯁꯦꯃꯥꯁꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯌꯦꯡꯉꯣꯏ ꯅꯪ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯇꯝꯂꯤꯅꯤ ꯅꯪꯅ ꯀꯣꯂꯦꯖꯇ ꯀꯔꯤ ꯇꯧꯕ ꯀꯅꯥꯒ ꯄꯨꯟꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅ ꯄꯥꯎ ꯌꯧꯔꯛꯂꯤꯅꯤ
ꯃꯤꯒꯤ ꯃꯔꯜ ꯀꯔꯤꯃꯠꯇ ꯂꯩꯖꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯈꯠꯅꯕ ꯈꯥꯝꯗꯣꯛꯍꯜꯂꯗꯤ ꯃꯁꯥꯅ ꯃꯤ ꯑꯇꯩꯅꯁꯨ ꯂꯥꯟꯅ ꯈꯟꯕ ꯇꯥꯕ. ꯑꯩꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯍꯟꯕ ꯅꯠꯇꯦꯕ. ꯃꯥ ꯃꯁꯥꯅ ꯌꯥꯖꯔꯤ. ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯔꯤ. ꯁꯤꯗ ꯊꯔꯗ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ. ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯑꯗꯨ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ, ꯀꯩ ꯂꯝꯗꯩꯅꯣ? ꯌꯨꯝꯅꯥꯛ ꯁꯥꯒꯩꯒ ꯈꯪꯕ꯭ꯔꯣ? ꯈꯪꯂꯕꯗꯤ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨꯗꯅ. ꯔꯣꯍꯤꯠ ꯄꯩꯔꯞ ꯃꯃꯥꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯗꯨ ꯈꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯩ ꯐꯥꯎ ꯐꯖꯅ ꯈꯪꯗ꯭ꯔꯤ. ꯁ꯭ꯌꯥꯃꯥ ꯔꯥꯒ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ. ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝ ꯕꯤꯠ ꯂꯩꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯃꯆꯥꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ. ꯈꯠꯅ ꯆꯩꯅꯕꯗ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯅꯤ. ꯅꯣꯡꯃꯇꯗꯤ ꯅꯨꯄꯤ ꯅꯍꯥꯒ ꯄꯨꯟꯕ ꯎꯗꯦꯗ. ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯀꯔꯟ ꯌꯥꯝ ꯇꯥꯏꯌꯦ. ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯀꯣ. ꯍꯣꯏꯗ ꯏꯃꯥꯁꯨ ꯚꯥꯞ ꯈꯔ ꯇꯥꯏꯗ. ꯃꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯋꯥꯈꯟꯗ ꯄꯪꯁꯥꯗ ꯁꯥꯒꯠꯄꯗꯨꯗ ꯔꯣꯍꯤꯠ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯕ꯭ꯔꯦꯛꯀꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯂꯦ. ꯆꯅꯨꯗꯤ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ. ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕꯁꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ. ꯑꯕꯦꯊꯣꯏꯁꯨ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯟꯅ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯂꯣꯝꯗꯒꯤ ꯍꯦꯝꯆꯥꯅ ꯄꯥꯈꯠꯅ ꯀꯧꯔꯛꯂꯝꯃꯤ. ꯑꯕꯦꯊꯣꯏ ꯑꯕꯦꯊꯣꯏ. ꯑꯕꯦꯊꯣꯏ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ. ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯍꯦꯝꯆꯥ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇꯨꯅ ꯑꯕꯦꯊꯣꯏꯕꯨ ꯈꯠꯇꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯂꯥꯛꯑꯣ ꯑꯝꯇ. ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛꯇꯨ ꯈꯨꯝꯖꯤꯟ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯗꯧꯔꯒꯦ? ꯅꯈꯨꯠꯅ ꯁꯥꯒꯗꯣ ꯑꯗꯨ ꯀꯟꯅ ꯍꯥꯏꯗꯨꯕꯣ ꯇꯦꯛꯄ ꯇꯥꯔꯤꯃꯤ. ꯑꯗꯨꯏ ꯅꯠꯇꯦ, ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕ. ꯆꯅꯨꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯔꯦꯕ. ꯆꯅꯨꯒꯤ ꯃꯤꯡ ꯍꯦꯛ ꯇꯥꯕꯒ ꯑꯕꯦꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯍꯦꯝꯆꯥꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯟꯆꯠ ꯇꯧꯅ ꯏꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯒ꯭ꯔꯜꯁꯀꯤ ꯋꯥꯁꯔꯨꯝ ꯂꯣꯝꯗꯅꯦ. ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯕꯦꯊꯣꯏꯗꯣ ꯍꯦꯝꯆꯥꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯋꯥꯁꯔꯨꯝ ꯂꯣꯝꯗ. ꯋꯥꯁꯔꯨꯝ ꯄꯔꯦꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯈꯔ ꯈꯠꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ. ꯑꯕꯦꯊꯣꯏ ꯄꯔꯞ ꯇꯧꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ. ꯆꯅꯨꯒ ꯆꯦꯜꯁꯤꯌꯥꯒꯗꯣ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯤ. ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯥꯏꯊꯣꯡꯗ ꯃꯩ ꯍꯧꯅ ꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯏ. WWE ꯁꯥꯟꯅꯕꯗ ꯅꯨꯄꯤ ꯑꯅꯤ ꯐꯨꯅꯔꯝꯗꯥꯏꯒꯤ ꯑꯦꯛꯇꯤꯡꯗꯨ ꯌꯥꯝꯅ ꯃꯥꯜꯂꯤ. ꯑꯕꯦꯊꯣꯏ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯍꯪꯉꯤ. ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯇꯧꯅꯩꯗꯨꯕꯣ? ꯆꯅꯨꯅ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯊꯣꯏ. ꯑꯁꯤꯒꯤ ꯆꯣꯡꯉꯥ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯉꯁꯤ ꯃꯃꯥꯏ ꯊꯨꯒꯥꯏꯗꯣꯏꯅꯦ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯣ ꯆꯦꯜꯁꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ. ꯆꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ. ꯑꯁ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ. ꯆꯅꯨꯗꯣ ꯑꯕꯦꯊꯣꯏꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ ꯆꯦꯜꯁꯤꯌꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯒꯦ ꯇꯧꯏ. ꯀꯩꯒꯤ ꯃꯃꯥꯏ ꯊꯨꯒꯥꯏꯔꯣꯏꯗꯣꯏꯅꯣ? ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯣꯏꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯕꯦꯊꯣꯏ ꯍꯟꯗꯛꯁꯨ ꯆꯅꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯗꯨꯅ ꯈꯥꯝꯃꯤ. ꯑꯁ ꯌꯥꯔꯦꯗ ꯅꯪꯕꯣ. ꯆꯦꯜꯁꯤꯌꯥꯗꯣ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯃꯥꯏ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯐꯝꯃꯒ ꯌꯦꯡꯉ ꯂꯩꯔꯅꯤ ꯍꯦ. ꯆꯅꯨꯅ ꯁꯪꯒꯣꯝ ꯑꯐꯝꯕ ꯃꯥꯟꯕ ꯅꯃꯥꯏꯗꯣ ꯊꯨꯒꯥꯏꯒꯦ ꯌꯦꯡꯉꯨ. ꯍꯟꯗꯛꯇꯤ ꯑꯕꯦꯊꯣꯏꯅ ꯆꯅꯨꯕꯨ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯆꯦꯜꯁꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯥ. ꯑꯗꯨꯒ ꯆꯦꯜꯁꯤꯌꯥꯒꯤ ꯃꯁꯝ ꯇꯥꯞ ꯂꯥꯝꯗꯨꯅ ꯐꯣꯏꯈꯤ. ꯆꯦꯜꯁꯤꯌꯥꯅꯁꯨ ꯆꯅꯨꯒꯤ ꯃꯁꯝ ꯂꯥꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗꯨꯗ ꯁꯟ ꯑꯅꯤ ꯋꯥꯏꯅꯕꯒꯨꯝꯅ ꯋꯥꯏꯊꯠꯅꯩ. ꯑꯕꯦꯊꯣꯏ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯕꯦꯊꯣꯏ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ. ꯆꯅꯨꯒ ꯆꯦꯜꯁꯤꯌꯥꯒ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯆꯦꯜꯁꯤꯌꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯂꯝꯃꯤ. ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ ꯃꯥ. ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ. ꯉꯝꯅꯕ ꯅꯥꯏꯗꯦ ꯅꯨꯄꯤ ꯑꯅꯤꯃꯛ. ꯆꯅꯨꯁꯨ ꯆꯦꯜꯁꯤꯌꯥꯁꯨ ꯑꯉꯝ ꯇꯥꯟꯗꯨꯅ ꯃꯁꯝ ꯐꯣꯏꯅꯩ. ꯍꯟꯗꯛꯁꯨ ꯑꯕꯦꯊꯣꯏ ꯑꯃꯨꯛ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯅ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯕꯦꯊꯣꯏ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ. ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯅꯤꯃꯛ. ꯅꯁꯛꯁꯤꯡꯗꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯣ ꯀꯩ ꯃꯥꯟꯒꯦꯅ. ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯕꯦꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯥꯏꯅꯔꯨꯕ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯑꯗꯨ ꯐꯠ ꯂꯦꯞꯈꯤ. ꯂꯣꯏꯔꯦ ꯃꯃꯥꯏꯗꯨꯗꯤ. ꯃꯁꯝꯗꯨꯁꯨ ꯄꯨꯡꯐꯥ ꯐꯥꯔꯦ. ꯑꯕꯦꯊꯣꯏꯁꯨ ꯑꯗꯨ ꯃꯉꯥꯏ. ꯆꯦꯜꯁꯤꯌꯥꯅ ꯈꯨꯄꯥꯡꯅ ꯊꯥꯈꯤꯕꯒꯤ ꯈꯖꯥꯏ ꯅꯥꯀꯟ ꯅꯥꯝꯃꯗꯤ ꯍꯌꯥꯏ ꯑꯃꯨꯟꯕ ꯑꯣꯜꯂꯦ. ꯑꯕꯦꯊꯣꯏꯅ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯃꯛ. ꯆꯅꯨꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏ ꯊꯨꯒꯥꯏꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯇꯣꯛꯑꯣꯏꯌꯦ. ꯆꯅꯨ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ. ꯈꯨꯠ ꯁꯥ ꯌꯥꯎꯅꯩꯗꯨ ꯀꯩꯒꯤꯅꯣ? ꯈꯟꯅꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯣ? ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯀꯃꯥꯏꯅ ꯃꯤꯒꯤ ꯃꯃꯥꯏ ꯊꯨꯒꯥꯏꯗꯣꯏꯅꯣ? ꯊꯨꯒꯥꯏꯕ ꯉꯝꯃꯤ ꯉꯝꯗꯦ ꯌꯦꯡꯅꯔꯁꯤ.
Asi haiduna Chanudu handaksu amuk Chilasiagi manakta Jangsin Getawada, Abithoi Fai. Siarasiasu, Sangsilaptuna Hairi. Launi Launi, Namadi, Tugayu Launi. Abithoido, Kanglau Kalami. Yari Namasu! Sound Kami Mokta Karino Hongi. Tanzana da Chilasiaga Luina Banabi and Istanglaptuna, Ma would numduna Chinglaga Putokri. Abithoina Siam Nawana, Chanubu Chinglaga Putorokli, Classroom Adomda. Classroom manung hek yaubaga Chanubu Bens Amada Family. Aduga Abithoina practical notebook Makumamana, whom I humlaklami. Hem Sasu, Sangsilaptuna Hangi. Koyuntori Matosibo. Kayam kana Funorage. Nasam say Angawi Mali. Nakoko Siktra Minambo. Ay, Pranam Chaiba. Masamda, Kudang the Elaga, Parapara Hidelangadamni. Yari Heminambo. Moin some hands and Mayabra. Yadi have a Kangadamni. A Hoisibo, Mohi Makadeva Miro. Moinaton, Bocusito Yabra. And the Hositi Moistuki and Taramanidana. Hem Chana. Abitoy. Nanaka my swiver. The Simba the Italy. Abitoy Makuna hire Chimban the Nali. Haigumdana, E. Kazik Derek Lami. Tanjandada. Abitoy Nakonda, Reiki Consul Kangta Lami. Ozana Fawarak Bangam Drabichil Sagi Party and Do. Ruhit Kaktana, Lefan Bangam Gani Haiba. Ma Hositi Kangli. College Halakpagi Lambini. Main road Tagi Kumduna. Abithoidu, Makoigi Lerak Adu Hongba, Makuna Laklami. Mana Sum Lakbada, Makoigi Lerak Mutin Yoga, Kazik Walling Edda. Dukan Amadagi, Gusana Zuis Amalera Torak Libadui. Gusana Su, Mabu Urami. Abithoi Ubamaktada, Gusando, Abithoi Manaktam Sangsilaklami. Gusan Sangsilakbada, Abithoi Sor Amurak Sang Hondoklami. Anduga Nokning than a Fetori. Ai. Gusan gi yethang babi suma paduda soki bagi dak from achamatai. Dak from dudagi e thorak liba do bada Abithoi ingitawduna haireklami. Kaidawrage pisumda e khasithui. Gusan magi pisumduda makunna hairap nali. Oh, kisham kana sokwadinatida. Ado nang sunasinbando ngangtak tawriduna kaidawda sokrino. Abithoi ningsing laklami. Ngasai Siarsiana Mangonda Furakibado, Adobo Asing Bawadodi, Gusanda Hidok Lamdri. To send Banida, Ando Isuyum Yonabadorage. Yumda Aihalajena Tinaramani. Asi Iduna Abithoi, Jatketawi, Adobo Gusana Magi Mango the Japlip Selectuna. Abithoi Lampia to Tinki. Abithoi, Ay Wahangamata the Hankige. Abithoi Tatu, Gusanda Yang Lami. Gusan na hanglakadaba wahangdo mahana na kangli. Makut anido mangda chena paisina tumilebi abithoi. Hanglakadaba wahangdo gi kari pakum pisigi khali makok machadada. Gusan makata raklami. Singnadi pakum piramo. Semjun sajin ba wahin pakum moina pirakladi. Aina wanda yamna warawani. Kay no hango. Nanga singba rohit ka koina bro. Abithoi mamai khazik luk thaki. Aina Peter Balcomse, Nang Tari Tazaroi, Tazafam Sutokte, Adubo Isingna, Raika Coinere, Amugusanda Yankatuna, Abithin of Fetoxili. Pare, Agi Balcom Supira Banina, Ayum Jelagego. Asi Hiram Laga Abithoi, Adamok Mayum Yona Balakli. Gusanstu, Matilingda, Mapanda the Lipton Lehauri. Abithoida, Mamai on to the Hanaying Lagdi. Abithoin Sumangon the Yanglamdi. Paukum the Piram Labamatung Abithoi, Mayum the Lakna, Wakal Mayam Kali. Mana Gusan the Piram Paukum the Namaram Oiraga, Magi Punsida, Akaibiam the Laka Trahinami Pirakli. Rohiki Matung Sa the Bamatoduna, Masukon Tangda, Rohika Loina Rubagi, Awabataga Trahini Sukali. Wakal Mayam Duna, Mabulita from Kangandi, Adabo Aroibo in a Masor Amutang Sang no Hondoglaga, Machinda, Murumurum Soli. Hoida. Tongi na tongi thokwa. Hausiki oinadi aiga chanugada Chelsea hoiki party na amu hane henjilaktanaba. Ai rohika nakna loinarage. Mathangi numini class hautringi timing ni abithoi nganta college laktuna classroom da magi bench to the form laga leirami. Mana adumna phamlingai chanusu classroom to the changlaklami. Beg amayanduna
Abethoi na famlibadugi nakal oina masu phamtharaktuna bag ado desk ta thami. Thoi. Abethoi mamai herap janu do onsilaklami. Kai hage. Kai dawragi nangna manglaga lerami duna. Ngarangi do hoji phaunari bo kamai dawge. Kaino ngarangi haibo. As ngarang Chelsea ibani khatnabada nangna khamdorokpagi sokpado. Anugi oira. Ai kaisu tawdre janu. Aigi damak khanbibagi mahut nangmoina gyan taro amta. Aibu gyan tadrabo haisibo. Aidi hana so hairi hojik so hairi sini. Madugi Chelsea habi nupido aina amuktangdi mamai thugai kidoini. Mamai thugai daba maongdo ina phunauba. Ahoiba amo agera ma aina lemna di tharoiba. Asumna makhoi ani wari sanaringai satra satri mayam amasu laknari. Madudagi makhoi ani wari sanabasu lepkhre. College ki break ki timing ni Abethoi ga Rohit kando makhoi ani na he unaba ahangba classroom aduda unarami. Mai bayo sinadna lebi makhoi ani Rohit yam bit laitana yengi nupi duda. Abethoi suwa da hodu phom khangda ik ak tawri. Kona thangda Abethoi na sumna hairaklami. Nang na haibado. Nang na haibado. Ai yare. Rohit bisum nama fat inkali. Kaino aina haiba yare haide. Nangna akhoi ani koinaba sase haibado. Rohit second khara munna yengi Abethoi da. Loksinbada wana thokle. Anam kanbi Abethoi na adumna irailani ya thorakpadu. Oh, nangna haisnadi akhoi ani si hauji koinari singne. Abethoi mamai luktharap leplambadagi sor amurak sangna hondoklaga Rohita yengkhalaklami. Ahoi, akhoi ani koinarasi. Nangda haujiti aigi boyfriend oirabani. Rohit jimbang chinglap na fet tawrami. Aduga mamai do hairap leithokiduna mamangda thariba chair aduda famki. Oh, nang ngarang handi sikhang khang ka yakidraga ngasi namu yarakpase. Aidi mangumna khaluridana. Abethoi pairap tawna Rohita yengi. Magi masaktu hek ubaga tingbi kangba habadu oi. Masagi kanaba amakhakidamak Rohit na hairakpa waduda yarakpani. Maduna lamdrabadi ma amukhana Rohita onsinnaramloi. Rohit makhong nama amana makhong amada thangali aduga chair gi armduda makhut animak thamduna Abethoi da bisum suksina yenglaklami. Nasak thikraba nangse aigi girlfriend oidorabani ne. Abethoi mamit mathakta ongkhatuna sor amak khangon hondoklaga mamai leithoki. Matawduda Rohit masu sugalap tawna mamai leithoraklami. Ado mangzauna na khoi ani wa ama singdokna hausi. Kaiwano. Nangna promise tawkhibani ko. Aiga sanuga da Chelsea hoina amuk hani yelhaloi haina. Aduga gusan busu aigi inaktagi lapna thamba kauni. Hoini. Adu mayamdo ai amta kaudini. Nangsu nangi na thok fazana tawgadaba. Aigi girlfriend asengba malhangadaba. Maruina gusanda prok sakhanbagi acting ni ko tawduise. Abethoi wakhal ningsing mangjing tawraklami. Hoi. Rohit mamit khusalab Abethoi de onsali. Kaina nangi wangang dude. Gusan sahan wanga moi hairo. Adu haiba nati. Aina haidi aido ngamna bahotnage haiba. Haujiktada Rohit jinmal khajik lengduna nokfet tawraklami aduga famlambadagi haugatuna Abethoi gi mana khajik nakna sangsinduna leplaga makhut namana Abethoi gi makokta tablapna nanthabi aduni dana phare adudi aichuleko asi haidina Rohit mamai hut leiraga classroom dudagi thokirami Abethoi adumak suktokladuna lephori thongsin mapa hek yawbaga Rohit chelambadagi chap leptuna mamai leisilaktuna hangi ado nangi mingdo kai haba Abethoi se Rohit lomda yenglaklami Abethoi haba siyo tomorrow Abethoi asi hairam naga Rohit adumak rumdagi thokri Abethoi su kuina leitharudre Rohit thokiba minute khara kanaraga masu classroom dudagi thoraklami mana asum corridor paringda chatlingai magi tunglomdagi chanuna kauraklami Abethoi chatlambadagi chap leptuna mamai leitharaklami Chanu so Abethoi gi manakta sangsali. Kaino hatho tu sakridi. Ngehak leredi bel tarani adugini. Nangdi kaida jaluiba. Ai nangana wari ama phasana sanagi tawbani. Ai gi simbal mayada sokpasigi matangdara.
Chano, sigi matangda oinadi tumin lenerasiba. Ay amuk hanna ningsingbasu pamdre. Adugi ngaktasu nateba. Aida, Hemchanga wari sanabani. Mana ingonda wari yamna libire. Magi wari dugi matungina aisa. Ira leirabi misak amagumna khanjare. Haima, nangbu karam kandagi Hemchana haiba waga tarino. Ngahan khaidi nangna mase adam ignore to bidaine. As andoina deba. Hemchana harini. College da khut yauna khana chinaba tawgano. Mi mangda phajade. Aduga kanaraga solution amata supurak loi hai. Aso open yauraga khaktokan haire. Example nangi maida solido. Adune aina haidra kanagum sena. Nang sinaba sawankre. Aidi magi mamaido amutang thukai ningbani. Ado khidi upaile. Aisu tumina lei thoklage. Abi thoi nafetawi. Aduneba. Adumaina gyan tawaba. Law beltarni class angasi law. Asi haidana abe thoina Chanugi makhut ko laga classroom tamna adumak chatkre.